ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥ ꯃꯥꯊꯣꯏ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥ ꯅꯤꯊꯣꯏꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ MLA ꯃꯉꯥ ꯇꯔꯨꯛ ꯈꯛꯇꯃꯛ ꯂꯩꯔꯝꯕ ꯐꯨꯔꯨꯞ ꯑꯃꯅ ꯍꯧꯖꯤꯛ MLA ꯇꯔꯥ ꯄꯨꯊꯣꯛꯄ ꯉꯝꯂꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯨꯝꯅ ꯂꯧꯔꯨꯗꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯅꯧꯅ ꯁꯥꯕ ꯑꯣꯄꯟ ꯖꯤꯝ ꯑꯃꯁꯨꯡ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯕꯤꯜꯗꯤꯡ ꯁꯪꯒꯥꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯁꯨꯡ 33/11 KVA ꯁꯕꯁ꯭ꯇꯦꯁꯟ ꯑꯃ ꯁꯥꯅꯕꯒꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏ, ꯇꯤꯆꯤꯡ ꯑꯃꯁꯨꯡ ꯅꯣꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯥꯌꯣꯟ ꯆꯨꯝꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯗꯒꯤ ꯊꯣꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯅꯥꯏ ꯑꯃ ꯃꯥꯌꯣꯟ ꯆꯨꯝꯕꯗ ꯆꯥꯎꯅ ꯂꯝꯖꯤꯡꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ? ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯅ ꯀꯔꯤꯒꯤꯗꯃꯛ ꯌꯥꯎꯔꯛꯂꯤꯕꯅꯣ? ꯐꯨꯔꯨꯞ ꯈꯔꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯃꯔꯝꯒꯤ ꯑꯌꯦꯠꯄꯟ ꯄꯤꯔꯤꯕꯅꯣ? ꯁ꯭ꯇꯦꯠ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯈꯟꯅ ꯅꯩꯅꯔꯒ ꯕꯨꯛꯂꯦꯠꯀꯨꯝꯕ ꯑꯃ ꯐꯣꯡꯂꯛꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯈꯨꯜ 54 ꯔꯣꯝ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯃꯗꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥ ꯃꯥꯊꯣꯏ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥ ꯅꯤꯊꯣꯏꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ MLA ꯃꯉꯥ ꯇꯔꯨꯛ ꯈꯛꯇꯃꯛ ꯀꯥꯔꯝꯕ ꯐꯨꯔꯨꯞ ꯑꯃ ꯍꯧꯖꯤꯛ MLA ꯇꯔꯥ ꯄꯨꯊꯣꯛꯄ ꯉꯝꯂꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯨꯝꯅ ꯂꯧꯔꯨꯗꯕꯒꯤꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯃꯦꯔꯤꯀꯟꯁꯤꯡ ꯀꯟꯅꯕꯒꯤꯗꯃꯛ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯨꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅ ꯌꯥꯅꯕ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯆꯠꯅꯩ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠ ꯀꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯁꯝꯕꯜ ꯈꯥꯕ ꯍꯧꯔꯦ꯫ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯔꯤꯒꯨꯂꯦꯠ ꯇꯧꯗꯨꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯃꯥꯊꯣꯏꯗ ꯕꯦꯁ ꯌꯔ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯪꯂꯛꯄ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯪꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯊꯥꯈꯤꯕ ꯍꯥꯏꯕꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ यूनिवर्सिटी लेवल you are the people who have to study it. नाइनागदबनि करिगिनो मोय तौरमुसे अदुगो हुजिक अमु अनौब लाइबिसना करि व्हाई मिजोरामना मणिपुरी इंटरेस्ट करि यावरि करि बैक कनाना जियोपॉलिटिक्स करिनो समन खादम लेरम मफम जे दुम खागिनो हाइबो कांगुस करि समन खावना हाइबेना एकोइना हाइरिसना करिगिनो मरमदि we have been affected badly kanana illegal immigrants badly affected is kanana with indigenous peoples urgala even like nari bugam the effect of them moina saman khabu yaro saman khaga da be sina ko so oi koina hai sigi da se university dumgi level ajana khana da booklet to mo in study when thok bi da manipur gi kahau no confusion in missing sida seminar da to seminar book ko yen mi da to fakat rakale mujhe ko ya बाप का फेंसिंग खारम द बिन मरम का संगसन लखिनो मयाम आइडेंटिफाई तो हम जो कम को